ꯉꯥꯎꯔꯕ ꯃꯇꯨꯡ ꯃꯥꯏꯅꯧꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯂꯨꯔꯕ ꯃꯤꯠꯁꯅ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯄꯤꯁꯨ ꯆꯗꯨꯝ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯛꯂꯤ ꯑꯣ ꯈꯣꯡꯅꯗꯤ ꯀꯞꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤ ꯐꯥꯖꯦꯜꯂꯤ ꯃꯈꯜ ꯊꯣꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯃꯁꯨꯒꯤ ꯃꯒꯨꯟ ꯈꯪꯕꯤ ꯁꯈꯤꯅꯤ ꯁꯈꯤꯗꯣ ꯌꯥꯝ ꯇꯞꯅ ꯃꯁꯨꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯂꯛꯏ ꯕꯦꯝꯃ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯤꯠꯁꯅ ꯑꯗꯨꯗ ꯃꯕꯣꯛ ꯁꯈꯤ ꯑꯁꯤꯗ ꯌꯦꯡꯂꯛꯏ ꯁꯈꯤꯁꯨ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯤ ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯃꯥꯏꯅꯧꯕꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯕꯣꯛ ꯑꯁꯤꯕꯨ ꯀꯧꯖꯔꯛꯏ ꯑꯕꯣ ꯍꯥꯏꯌꯨ ꯏꯁꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯑꯕꯣ ꯕꯕꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯍꯟꯅꯤꯡꯗꯦ ꯕꯕꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯀꯅꯥꯗ ꯕꯕꯥ ꯑꯩꯅ ꯀꯧꯔꯨꯅꯤ ꯑꯕꯣꯒꯤ ꯏꯕꯦꯝꯃ ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯁꯨꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯑꯕꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯕꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯌꯥꯗꯦ ꯏꯁꯨ ꯋꯥꯕ ꯌꯥꯗꯦꯀꯣ ꯏꯁꯨꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕꯅꯤ ꯃꯕꯣꯛ ꯁꯈꯤꯒꯤ ꯃꯊꯥꯗ ꯈꯣꯟꯁꯤꯟꯖꯔꯒ ꯃꯥꯏꯅꯧꯕꯤ ꯍꯤꯛ ꯀꯞꯄꯤ ꯀꯞꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯁꯈꯤꯁꯨ ꯑꯗꯨꯃꯛ ꯀꯞꯄꯤ ꯑꯩꯒꯤ ꯏꯁꯨꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯇꯝꯂꯝꯃꯤꯗꯀꯣ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯑꯕꯣꯛꯄꯨ ꯀꯔꯝꯅ ꯍꯤꯡꯀꯣ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ ꯑꯕꯣ ꯑꯩ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯁꯦ ꯌꯥꯈ꯭ꯔꯕꯣ ꯕꯦꯝꯃ ꯑꯕꯣꯛꯄꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯗꯤ ꯕꯕꯥꯁꯨ ꯃꯣꯏꯅ ꯂꯥꯏꯌꯦꯡꯒꯅꯤ ꯍꯥꯏ ꯑꯕꯣꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯦꯅ ꯍꯥꯏꯌꯦ ꯃꯣꯏꯅ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯌꯥꯔꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒꯅꯤ ꯑꯕꯣꯛ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯅꯪꯕꯣ ꯑꯕꯣꯛ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯐꯅꯕ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩ ꯌꯥꯈ꯭ꯔꯒꯦ ꯑꯕꯣꯛ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗꯅ ꯅꯪꯕꯨ ꯂꯣꯏꯈ꯭ꯔꯒꯦ ꯈꯜꯂꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯕꯣ ꯑꯩꯗꯤ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯩꯗꯤ ꯃꯥꯡꯂꯕꯤꯅꯤ ꯑꯕꯣ ꯀꯅꯥꯅ ꯍꯥꯏꯕꯒꯦ ꯏꯁꯨꯗꯤꯅꯦ ꯏꯁꯨꯗꯤ ꯑꯇꯥꯡꯕꯤꯅꯤ ꯃꯕꯣꯛ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯅꯤꯅꯤꯅꯦ ꯏꯁꯨꯕꯨ ꯀꯅꯥꯅ ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯒꯦ ꯑꯕꯣ ꯑꯩꯒꯤꯗꯤ ꯕꯕꯥꯒ ꯑꯕꯣꯛꯀꯅ ꯃꯔꯨꯅꯤ ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯀꯩꯝꯇ ꯈꯟꯕ ꯂꯩꯇꯦ ꯑꯕꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯑꯕꯣꯛꯄꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯕꯣꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯅꯦ ꯅꯪꯕꯣ ꯑꯕꯣ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯈ꯭ꯔꯒꯦ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯃꯁꯨ ꯃꯕꯦꯜ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯏꯕꯣꯍꯜ ꯂꯣꯏꯅ ꯇꯥꯏ ꯃꯆꯥꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯉꯤ ꯈꯟꯖꯤꯜꯂꯨꯕ ꯈꯨꯗꯤꯡ ꯄꯦꯟꯗꯕ ꯂꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯨꯕ ꯈꯨꯗꯤꯡ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯏꯕꯣꯍꯜ ꯆꯥꯛꯅ ꯈꯥꯡꯂꯦ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯏꯕꯣꯍꯜ ꯃꯍꯥꯛꯁꯨ ꯋꯥꯅ ꯂꯦꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯏꯊꯥꯗꯤ ꯍꯦꯛ ꯊꯥꯖꯗ ꯉꯁꯤꯗꯤ ꯄꯣꯔꯩꯗꯣ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯐꯥꯎꯕꯤ ꯃꯦꯂꯩꯗꯣ ꯊꯦꯡꯅꯒꯗ꯭ꯔꯥ ꯈꯟꯅ ꯄꯣꯔꯩꯗꯣ ꯄꯥꯈꯠꯅ ꯂꯥꯛꯈꯤꯕꯅꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤꯗ ꯆꯞ ꯂꯦꯞꯄꯤ ꯃꯇꯝ ꯆꯥꯅ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯊꯣꯛꯂꯛꯄꯅꯤ ꯄꯣꯔꯩ ꯂꯦꯞꯂꯝꯕ ꯑꯁꯤꯗ ꯃꯥꯏꯅꯧꯕꯤ ꯏꯉꯛꯉꯛꯅ ꯄꯣꯔꯩ ꯆꯦ ꯑꯩ ꯆꯦꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯃꯦꯂꯩ ꯃꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯥꯏꯅꯧꯕꯤ ꯍꯥꯏꯐꯦꯠ ꯂꯩꯔꯒ ꯌꯦꯡꯉꯤ ꯀꯥꯔꯣꯂꯣ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯐꯤꯗꯥ ꯊꯥꯔꯤ ꯄꯣꯔꯩꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯃꯤ ꯆꯦ ꯌꯩꯗꯝꯕꯗꯣ ꯉꯁꯤ ꯕꯣꯔꯗꯤꯡ ꯆꯪꯈ꯭ꯔꯅꯤ ꯉꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯣ ꯐꯔꯦ ꯆꯪꯈ꯭ꯔꯁꯅꯨ ꯑꯩ ꯃꯣꯏꯗ ꯆꯠꯂꯨꯕꯅꯤ ꯃꯄꯥꯅꯁꯨ ꯂꯣꯟꯁꯤꯜꯂꯒ ꯊꯝꯍꯧꯏ ꯃꯁꯛ ꯎꯔꯛꯀꯤ ꯐꯥꯎꯕ ꯐꯪꯗꯦ ꯑꯩꯒ ꯊꯦꯡꯅꯔꯨꯕꯅ ꯃꯥꯁꯤ ꯏꯋꯥꯗ ꯋꯥꯟꯖꯔꯕꯅꯤ ꯇꯧꯏꯁꯦ ꯆꯦ ꯃꯥꯅ ꯄꯥꯎ ꯑꯃ ꯆꯦꯜꯂꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯍꯣꯔꯦꯟ ꯃꯥꯅ ꯂꯥꯛꯄ ꯀꯥꯟꯗ ꯊꯣꯡꯒꯜꯗ ꯂꯦꯞꯄꯤꯔꯝꯃꯣꯅ ꯍꯥꯏꯌꯦ ꯑꯩꯕꯨ ꯂꯦꯞꯈꯤꯒꯗ꯭ꯔꯅꯤ ꯑꯩꯕꯨ ꯃꯥꯕꯨ ꯑꯃꯨꯛ ꯉꯥꯏꯈꯤꯒꯗ꯭ꯔꯥ ꯆꯦ ꯁꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ ꯃꯇꯝꯅ ꯆꯥꯔꯒꯗꯤ ꯁꯣꯏꯗꯅ ꯂꯦꯞꯄꯤꯌꯨ ꯃꯥꯕꯨ ꯉꯥꯏꯕꯤꯌꯨ ꯈꯧꯔꯥꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ
ꯃꯗꯨ ꯈꯛꯇ ꯍꯥꯏꯔꯛꯄ꯭ꯔꯣ? ꯑꯍꯦꯟꯕ ꯋꯥꯗꯤ ꯃꯥꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥ? ꯆꯦꯕꯨꯁꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯜꯍꯧꯏ꯫ ꯄꯣꯔꯩꯒꯤ ꯋꯥꯍꯩꯗꯨ ꯍꯦꯛ ꯇꯥꯕꯒ ꯉꯁꯥꯏ ꯃꯈꯩ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯗꯨꯁꯨ ꯏꯇꯞ ꯇꯞꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯄꯣꯔꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯇꯍꯥꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯛꯏ꯫ ꯆꯦ, ꯁꯣꯏꯗꯅ ꯊꯣꯛꯄꯤꯌꯨꯀꯣ꯫ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯆꯠꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯃꯥꯏꯅꯧꯕꯤ ꯋꯥ ꯑꯣꯏꯅꯗꯤ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯊꯥꯖꯕ ꯄꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯄꯣꯔꯩ ꯃꯉꯣꯟꯗ ꯌꯦꯡꯂꯤ꯫ ꯄꯣꯔꯩꯁꯨ ꯀꯨꯏꯅ ꯂꯩꯊꯗꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯪꯕ ꯃꯔꯝꯅ ꯄꯣꯔꯩ ꯒꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯂꯨꯈꯣꯡꯇꯦꯟ ꯑꯁꯤꯗ ꯉꯥꯔꯒ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯈꯟꯖꯤꯜꯂꯨꯔꯒ ꯋꯥꯈꯜꯗꯨꯁꯨ ꯌꯥꯝꯅ ꯁꯣꯟꯊꯩ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯟꯗꯣꯟ ꯏꯕꯦꯝꯃ ꯃꯦꯂꯩꯗꯣ ꯐꯨꯗꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯀꯗꯣꯝꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯄꯣꯔꯩ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯦꯂꯩ ꯃꯍꯥꯛꯅ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯦꯂꯩꯗꯣ ꯈꯣꯟ ꯆꯥꯎꯈꯠꯂꯒ, ꯍꯥꯏ, ꯃꯤ ꯂꯥꯛꯀꯅꯤ, ꯅꯁꯥꯅꯔꯨꯀꯗꯣ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯌꯨꯀꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯃꯥꯏꯅꯧꯕꯤ ꯈꯨꯝꯗꯦ, ꯏꯪꯒꯤꯠ ꯑꯃꯠꯇꯁꯨ ꯄꯤꯗꯦ꯫ ꯃꯦꯂꯩꯗ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯂꯤ꯫ ꯍꯥꯏꯅꯤꯡꯕ ꯈꯔꯗꯣ ꯃꯦꯂꯩꯁꯨ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯄꯥꯟ ꯂꯨꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ, ꯏꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ, ꯈꯪꯉꯤꯗꯅ? ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯍꯜꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯗꯣ ꯌꯥꯝ ꯇꯍꯥꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯅꯧꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯗꯅ ꯐꯣꯟ ꯑꯁꯤꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯤ꯫ ꯉꯥꯏꯔꯝꯃꯣ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯕꯅꯤꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯍꯦꯛꯇꯣꯛꯄ ꯉꯝꯖꯗꯦ꯫ ꯎꯅꯅꯤꯡꯕꯁꯨ ꯐꯥꯎꯔꯤ, ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ꯫ ꯎꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯛꯂꯒꯗ꯭ꯔꯥ? ꯃꯁꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯨꯡ 10 ꯇꯥꯒꯗꯧꯕ ꯈꯔꯗꯤ ꯋꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯎꯅꯍꯧꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯃꯥꯏꯅꯧꯕꯤ ꯇꯍꯥꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯃꯤꯠꯌꯦꯡ ꯊꯝꯂꯕ ꯃꯇꯨꯡ ꯁꯨꯃꯥꯡꯗ ꯊꯨꯅ ꯀꯨꯝꯊꯩ꯫ ꯐꯅꯦꯛ ꯇꯨꯝꯃꯒ ꯃꯥꯏꯅꯧꯕꯤ ꯆꯪꯆꯠ ꯇꯧꯏ꯫ ꯁꯝꯕꯂꯩ ꯃꯔꯨꯝ ꯑꯗꯨꯗ ꯃꯥꯏꯅꯧꯕꯤ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ꯫ ꯅꯨꯄꯥ ꯃꯥꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯍꯨꯔꯥꯜꯂꯒ ꯌꯦꯡꯂꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯁꯂꯥꯏꯔꯦꯜꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯃꯃꯥꯡ ꯇꯞꯅ ꯊꯧꯒꯠꯂꯛꯄꯗꯣ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯎꯔꯦ꯫ ꯁꯂꯥꯏꯔꯦꯜ ꯎꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯃꯥꯏꯅꯧꯕꯤ ꯍꯦꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯁꯝꯕꯂꯩ ꯑꯗꯨꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯁꯂꯥꯏꯔꯦꯜꯒꯤ ꯒꯥꯔꯤꯗꯣ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯋꯤꯟꯗꯣꯒꯤ ꯃꯤꯔꯔꯗꯨꯕꯨ ꯆꯤꯡꯊꯔꯒ ꯌꯥꯏꯗꯝ ꯃꯃꯥꯅꯁꯨ ꯃꯥꯏꯅꯧꯕꯤ ꯃꯥꯇꯕꯨ ꯌꯦꯡꯂꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ, ꯑꯁꯨꯛ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯌꯥꯏꯗꯝꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯔꯥꯆꯦꯅ ꯌꯥꯏꯗꯝ ꯃꯃꯥꯅꯁꯨ ꯅꯨꯄꯤ ꯑꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯖꯔꯤ꯫ ꯊꯥꯗꯔꯝꯃꯤ ꯆꯦ ꯃꯆꯦꯠ ꯑꯃ ꯌꯥꯏꯗꯝꯕ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕꯅꯤ ꯅꯨꯡꯁꯤ ꯆꯐꯥꯎ ꯑꯣꯏꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ꯫ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜ ꯃꯄꯥꯟ ꯂꯥꯟꯈ꯭ꯔꯦ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯆꯦꯟꯊꯣꯛꯏ꯫ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯖꯍꯧꯏ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯏꯀꯩꯕꯨ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯃꯥꯅꯁꯨ ꯃꯀꯣꯛ ꯈꯖꯤꯛ ꯂꯤꯊꯣꯛꯂꯒ ꯃꯥꯏꯅꯧꯕꯤ ꯃꯥꯇꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯉꯧꯕ ꯆꯦ ꯃꯆꯦꯠ ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤ ꯇꯞꯅ ꯈꯨꯟꯒꯠꯂꯤ꯫ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯅ꯫ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯈꯛ ꯅꯠꯇꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯑꯁꯤ ꯌꯧꯅ ꯇꯣꯜꯂꯕ꯭ꯔꯥ ꯈꯟꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯟꯊꯅ ꯈꯟꯖꯩ꯫ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯖꯩ, ꯄꯦꯟꯗꯕ ꯂꯤꯁꯤꯡ ꯄꯨꯊꯣꯛꯂꯒ꯫ ꯆꯦ ꯃꯆꯦꯠꯇꯨꯃ ꯄꯥꯏꯔꯒ ꯃꯥꯏꯅꯧꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯀꯅꯥ ꯎꯗ꯭ꯔꯕ ꯑꯆꯤꯛꯄ ꯑꯁꯤꯗ ꯆꯦ ꯃꯆꯦꯠ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯄꯥꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯄꯥꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯃꯔꯣꯜ ꯂꯣꯜꯂꯒ ꯅꯨꯡꯁꯤ ꯆꯐꯥꯎ ꯑꯗꯨꯕꯨ ꯄꯥꯔꯛꯂꯤ꯫ ꯆꯦ, ꯆꯝꯆꯥ, ꯑꯩ ꯆꯠꯀꯗꯧꯔꯦ꯫ ꯑꯩ ꯉꯁꯤ ꯆꯠꯂꯅꯤ꯫ ꯆꯠꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯆꯝꯆꯥꯅ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯄꯥꯝꯈꯤꯕꯅꯤ꯫ ꯆꯝꯆꯥꯒꯤ ꯌꯦꯡꯅꯤꯡꯕꯗꯤ ꯑꯩꯅ ꯊꯨꯡꯍꯟꯗꯅ ꯇꯣꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯆꯝꯆꯥ, ꯀꯩꯒꯨꯝꯕ ꯆꯝꯆꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯈꯜꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯒꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯃꯗꯤ ꯆꯝꯆꯥꯅꯁꯨ ꯈꯪꯕꯤꯌꯨ꯫ ꯆꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯦ ꯃꯆꯦꯠ ꯑꯗꯨꯗ ꯃꯄꯤ ꯄꯣꯞ ꯇꯥꯁꯤꯟꯕ ꯃꯈꯩ ꯃꯥꯏꯅꯧꯕꯤ ꯆꯐꯥꯎ ꯑꯗꯨꯕꯨ ꯄꯥꯔꯤ꯫ ꯃꯅꯤꯡ ꯇꯝꯅ ꯀꯞꯄ ꯐꯪꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯕꯣꯛ ꯁꯈꯤꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯕꯦꯝꯃ, ꯑꯅꯧꯕꯤ!
ꯃꯥꯏꯅꯧꯕꯤ ꯃꯄꯤꯗꯣ ꯄꯔꯣꯞ ꯇꯩꯊꯣꯛꯂꯒ ꯑꯕꯣ ꯇꯥꯔꯦ ꯃꯕꯣꯛ ꯁꯈꯤꯒꯤ ꯃꯅꯥꯛꯇ ꯃꯥꯏꯅꯧꯕꯤ ꯊꯨꯅ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯕꯣ ꯀꯩꯗꯧꯔꯒꯦ ꯁꯈꯤꯗꯣ ꯍꯧꯒꯠꯇ꯭ꯔꯕ ꯃꯥꯜꯂꯤ ꯐꯃꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯤꯞꯂꯒ ꯂꯩꯔꯤ ꯅꯄꯥꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯈꯣꯟ ꯃꯋꯥ ꯑꯃ ꯇꯥꯗꯦꯅꯦ ꯐꯃꯨꯡꯗ ꯍꯤꯞꯍꯧꯔꯤꯑꯕꯣ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯂꯕ꯭ꯔꯣ ꯊꯣꯡꯉꯤ ꯂꯣꯏꯗꯧꯔꯦ ꯆꯥꯛꯁꯥ ꯈꯔ ꯆꯥꯔꯁꯦ ꯑꯗꯨꯒ ꯒꯨꯂꯤ ꯊꯥꯅꯕ ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯅꯄꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯁꯦꯟꯅꯧ ꯑꯕꯣ ꯕꯕꯥꯒꯤꯁꯦ ꯗꯣꯛꯇꯔꯗ ꯆꯦꯛ ꯑꯃꯨꯛꯇꯪꯗꯤ ꯇꯧꯅꯤꯡꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯕꯣꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯏꯁꯨꯗ ꯂꯣꯏꯅ ꯍꯦꯛꯇ ꯇꯥꯔꯦꯗꯣ ꯑꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯧꯖꯤꯛꯁꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯩꯅꯁꯨ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯑꯕꯣ ꯐꯔꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯒꯅꯦ ꯑꯃꯨꯛꯇ ꯄꯤꯖꯅꯕ ꯍꯣꯠꯅꯧꯀꯣ ꯍꯣꯏ ꯑꯕꯣ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯥꯏꯔꯒ ꯃꯄꯥ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯃꯥꯏꯅꯧꯕꯤ ꯇꯞꯅ ꯆꯪꯂꯛꯏ ꯏꯕꯣꯍꯜ ꯌꯥꯝꯅ ꯁꯣꯜꯂꯦ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯠꯇ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯁꯤꯜꯂꯤ ꯂꯧꯈꯠꯅꯤꯡꯉꯥꯏ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯄꯥ ꯏꯕꯣꯍꯜꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯄꯥ ꯏꯕꯣꯍꯜꯒꯤ ꯑꯗꯨꯛ ꯁꯣꯟꯊꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯦ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯁꯣꯟꯊꯩ ꯕꯕꯥ ꯆꯥꯛ ꯈꯔ ꯆꯥꯔꯁꯦ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯏꯕꯣꯍꯜ ꯃꯆꯥꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯨꯈꯝ ꯑꯗꯣ ꯇꯦꯕꯜꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯕꯕꯥ ꯈꯤꯇꯪꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯦ ꯕꯦꯃꯥ ꯏꯄꯥ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦꯅꯦ ꯕꯕꯥ ꯆꯥꯗꯕꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯑꯅꯥꯕ ꯐꯗꯣꯏꯅꯣ ꯆꯥꯛ ꯈꯔ ꯁꯤꯕꯨ ꯆꯥꯔꯒ ꯏꯄꯥꯕꯨ ꯈꯟꯈꯤꯒꯗ꯭ꯔꯅꯦ ꯕꯕꯥ ꯏꯕꯣꯍꯜ ꯃꯄꯤ ꯇꯥꯏ ꯃꯆꯥꯗ ꯑꯣꯟꯁꯤꯟꯕ ꯉꯝꯗꯦ ꯃꯃꯩ ꯂꯩꯊꯣꯛꯇꯨꯅ ꯀꯞꯂꯤ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯎꯔꯒ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯀꯞꯂꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗꯦ ꯕꯕꯥ ꯅꯪ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯕꯕꯥ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯄꯁꯤꯗꯗꯤ ꯏꯕꯣꯍꯜ ꯃꯄꯤ ꯑꯣꯔꯣ ꯇꯥꯏ ꯃꯃꯥꯏꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯀꯞꯉꯥꯡ ꯇꯧꯔꯒ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯈꯣꯟꯖꯦꯜ ꯏꯁꯤꯁꯤꯅ ꯕꯕꯥ ꯁꯦ ꯍꯧꯒꯠꯂꯣꯕ ꯁꯦ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯁꯤꯜꯂꯛꯄꯅ ꯏꯕꯣꯍꯜ ꯍꯧꯒꯠꯄꯗ ꯇꯥꯏ ꯏꯁꯣꯟ ꯁꯣꯟꯅ ꯍꯧꯒꯠꯂꯤ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯃꯇꯦꯡ ꯇꯧꯔꯤ ꯆꯥꯛ ꯄꯨꯈꯝꯗꯨꯃ ꯄꯥꯏꯈꯠꯂꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯃꯄꯥ ꯏꯕꯣꯍꯜꯗ ꯏꯜꯂꯛꯏ ꯄꯤꯔꯥꯡꯅ ꯑꯃꯣꯠꯄ ꯑꯣꯜꯍꯜꯂꯕ ꯏꯕꯣꯍꯜ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯃꯄꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯑꯋꯥꯕ ꯃꯔꯛꯇ ꯃꯥꯏꯅꯧꯕꯤ ꯃꯃꯣꯟ ꯅꯣꯛꯂꯤ ꯏꯕꯣꯍꯜ ꯃꯥꯁꯨ ꯀꯞꯅ ꯀꯞꯅ ꯃꯆꯥꯒꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯨꯕꯨ ꯆꯥꯁꯤꯜꯂꯤ ꯆꯥꯈꯣꯝ ꯑꯅꯤ ꯆꯥꯈ꯭ꯔꯦ ꯑꯍꯨꯝꯁꯨꯕ ꯌꯧꯔꯛꯄ ꯑꯁꯤꯗ ꯏꯕꯣꯍꯜ ꯇꯞꯅ ꯌꯥꯔꯦ ꯏꯄꯥ ꯑꯣꯛꯂꯤ ꯈꯔ ꯇꯥꯔꯕꯗꯤ ꯌꯥꯔꯦꯗ ꯕꯕꯥ ꯍꯌꯦꯡꯗꯤ ꯗꯣꯛꯇꯔꯗ ꯑꯝꯇꯪ ꯆꯠꯁꯤꯀꯣ ꯏꯄꯥ ꯆꯠꯂꯣꯏꯀꯣ ꯕꯕꯥꯅ ꯁꯨꯝ ꯅꯥꯔꯒ ꯂꯩꯔꯒ ꯅꯠꯇ꯭ꯔꯅ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯅꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯉꯥꯏ ꯅꯄꯥ ꯑꯩꯗꯤ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯃꯤꯁꯛꯅꯤꯅꯦ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯏꯆꯥꯅ ꯋꯥꯔꯤꯕꯗꯣ ꯃꯗꯨ ꯋꯥꯕ ꯍꯧꯅꯗꯦ ꯕꯕꯥ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯅꯆꯥꯅ ꯍꯔꯥꯎꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯇꯥꯔꯝꯒꯅꯤꯅ ꯈꯟꯕ꯭ꯔꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯕꯨ ꯅꯄꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯅꯪ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯏꯆꯥꯒꯤꯅ ꯃꯥꯏꯈꯨꯒꯅꯤ ꯕꯕꯥ ꯑꯩꯗꯤ ꯏꯃꯥꯒꯁꯨ ꯂꯩꯃꯤꯟꯅꯕ ꯐꯪꯍꯧꯗꯦ ꯏꯃꯥ ꯍꯥꯏꯅꯁꯨ ꯏꯊꯤꯜꯁꯤꯅ ꯀꯧꯖꯕ ꯐꯪꯗ꯭ꯔꯕꯤꯅꯤ ꯃꯁꯤ ꯄꯨꯝꯕ ꯕꯕꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯅꯃꯥ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤꯅꯦ ꯅꯃꯥ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯀꯣ ꯕꯕꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ ꯑꯩ ꯈꯪꯕ ꯌꯥꯝ ꯋꯥꯏ ꯑꯩ ꯌꯥꯝ ꯋꯥꯏ ꯕꯕꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯂꯦ ꯃꯄꯤ ꯇꯥꯕ ꯂꯦꯞꯇꯦ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯂꯨꯛꯊꯗꯨꯅ ꯀꯞꯂꯤ ꯃꯆꯥ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖ ꯏꯕꯣꯍꯜ ꯃꯥꯁꯨ ꯀꯞꯂꯒ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯆꯥꯅ ꯀꯔꯝ ꯂꯩꯍꯧꯒꯅꯤ ꯈꯜꯂꯨꯕꯗ ꯏꯄꯥ ꯆꯠꯄ ꯉꯝꯗꯦꯅꯦ ꯇꯥꯏꯕꯪꯄꯥꯜꯁꯤ ꯊꯥꯗꯣꯛꯂꯒ ꯏꯄꯥ
ꯄꯥꯠꯆꯠꯄ ꯉꯝꯗꯦꯅꯦ ꯕꯕꯥ ꯏꯆꯥꯕꯨ ꯅꯤꯡꯕ ꯊꯨꯡꯍꯟꯗꯦ ꯍꯥꯏꯗꯅ ꯅꯪꯅ ꯄꯥꯏꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯃꯥꯏꯅꯧꯕꯤ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯗꯦ ꯃꯄꯥꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯃꯥꯏꯅꯧꯕꯤ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ ꯆꯥꯛꯈꯨꯝ ꯂꯥꯜꯂꯒ ꯌꯦꯅꯈꯥ ꯑꯁꯤꯗ ꯆꯦꯟꯊꯣꯔꯛꯄꯅꯤ ꯃꯅꯤꯡꯒꯤ ꯗꯥꯏꯔꯤꯗ ꯐꯝꯂꯒ ꯃꯥꯏꯅꯧꯕꯤ ꯄꯦꯟꯅ ꯀꯞꯂꯤ ꯆꯥꯛ ꯄꯥꯏꯔꯨꯕꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯍꯥꯝꯕ ꯅꯠꯇꯦ ꯆꯥꯛ ꯈꯔꯁꯨ ꯑꯗꯨꯃꯛ ꯇꯩꯔꯤ ꯑꯃꯗ ꯌꯦꯡꯂꯣꯏ ꯑꯋꯥꯕ ꯑꯃꯗ ꯌꯦꯡꯂꯣꯏ ꯁꯥꯊꯤꯕ ꯆꯩꯅ ꯑꯃꯗ ꯑꯣꯜꯂꯣꯏ ꯇꯝꯊꯤꯕ ꯃꯇꯧ ꯃꯥꯏꯅꯧꯕꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯩꯗꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯔꯦ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯑꯅꯥꯕ ꯃꯄꯥ ꯑꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯑꯁꯥꯗ ꯃꯥꯏꯅꯧꯕꯤ ꯍꯤꯡꯈꯤꯒꯗ꯭ꯔꯥ ꯈꯜꯂꯤꯕ ꯋꯥꯈꯜ ꯂꯤꯁꯤꯡꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯃꯤꯄꯥꯏꯗꯕꯗꯤ ꯅꯠꯇꯦ ꯉꯥꯎꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯧꯔꯛꯏ ꯃꯗꯣꯟ ꯃꯦꯂꯩꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗꯒꯤ ꯑꯅꯧꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯆꯪꯂꯛꯏ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯃꯦꯂꯩꯅ ꯃꯈꯥ ꯇꯥꯏ ꯑꯍꯩ ꯃꯤ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ ꯊꯨꯅ ꯑꯃꯨꯛꯇꯪ ꯂꯥꯛ ꯁꯠ ꯂꯥꯛꯎꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯗꯣ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯡ ꯃꯆꯤ ꯑꯁꯤꯗ ꯂꯦꯞꯂꯒ ꯃꯥꯏꯅꯧꯕꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯍꯧꯔꯤ ꯃꯥꯡꯗꯨꯅ ꯂꯩꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ ꯃꯤꯌꯥꯝꯒꯤ ꯉꯥꯡꯅꯐꯝ ꯑꯣꯏꯔꯕ ꯃꯥꯒꯤ ꯋꯥꯔꯤꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯥꯏꯅꯧꯕꯤ ꯆꯤꯡꯅꯕ ꯂꯩꯔꯛꯇ꯭ꯔꯦ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯥꯒꯤꯗꯃꯛ ꯈꯜꯂꯒ ꯃꯟꯗꯣꯟ ꯏꯕꯦꯝꯃ ꯃꯦꯂꯩꯒꯤ ꯃꯌꯨꯝꯗ ꯊꯧꯅꯥ ꯐꯅ ꯆꯪꯁꯤꯟꯈꯤꯕꯅꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯑꯁꯤꯗ ꯆꯞ ꯂꯦꯞꯂꯒ ꯏꯅꯨꯝꯆꯥ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯔꯝꯅ ꯃꯦꯂꯩꯅ ꯏꯃꯨꯡꯗꯒꯤ ꯀꯧꯁꯤꯜꯂꯛꯏ ꯍꯩꯃꯥ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯃꯥꯏꯅꯧꯕꯤ ꯏꯀꯣꯏ ꯀꯣꯏꯖꯅ ꯃꯌꯥꯏ ꯀꯥ ꯑꯁꯤꯗ ꯆꯪꯉꯛꯏ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯦꯂꯩ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯃꯥꯏꯅꯧꯕꯤ ꯌꯥꯝꯅ ꯍꯪꯒꯣꯏꯖꯩ ꯃꯈꯥ ꯇꯥꯕ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯟꯕ ꯃꯥ ꯉꯝꯗꯦ ꯀꯣꯏꯔꯦꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯌꯦꯡꯂꯤ ꯅꯨꯡꯁꯤꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯀꯣꯏꯔꯦꯡꯒꯤ ꯃꯃꯥꯡꯗ ꯎꯠ ꯆꯥꯏꯔꯒ ꯃꯦꯂꯩ ꯃꯥꯁꯨ ꯑꯐꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯩꯔꯗꯨꯕꯣ ꯆꯪꯉꯛꯎ ꯂꯥꯎꯅꯦ ꯃꯥꯏꯅꯧꯕꯤ ꯏꯇꯞ ꯇꯞꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯃꯦꯂꯩꯗꯨ ꯀꯣꯏꯔꯦꯡꯗ ꯃꯤꯠꯆꯤ ꯐꯠꯈꯠꯂꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ ꯃꯄꯨꯅ ꯍꯥꯏꯕ ꯏꯟꯖꯕ ꯍꯨꯏ ꯑꯃꯒꯨꯝ ꯃꯥꯏꯅꯧꯕꯤ ꯃꯦꯂꯩꯅ ꯍꯥꯏꯕ ꯏꯜꯂꯤ ꯀꯣꯏꯔꯦꯡꯒꯤ ꯃꯃꯥꯡꯗ ꯃꯥꯏꯅꯧꯕꯤ ꯐꯝꯃꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯦꯂꯩꯗꯨ ꯃꯃꯣꯟ ꯅꯣꯛꯆꯔꯒ ꯋꯥꯔꯤ ꯇꯧꯔꯝꯃꯨꯀꯣ ꯑꯩ ꯆꯥꯅꯕ ꯑꯃꯨꯛꯇꯪ ꯁꯦꯝꯂꯨꯈꯤꯒꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯃꯦꯂꯩꯗꯨ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯀꯅꯥ ꯂꯩꯇꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯣꯏꯔꯦꯡ ꯃꯥꯅꯁꯨ ꯋꯥꯔꯤ ꯍꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯎꯅꯔꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯃꯁꯤꯅꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ ꯀꯣꯏꯔꯦꯡ ꯃꯉꯣꯟꯗꯁꯨ ꯍꯟꯅ ꯌꯦꯡꯗꯦ ꯃꯤꯇꯝ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤ ꯋꯥꯔꯤ ꯁꯥꯖꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯁꯨ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯩꯕꯨꯁꯨ ꯑꯗꯨꯛ ꯂꯥꯟꯅꯨꯕꯤꯒꯅꯨꯗ ꯑꯩꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯃꯗꯨꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯒꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯁꯨ ꯅꯪꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯀꯣꯏꯔꯦꯡ ꯃꯍꯥꯛꯅꯗꯤ ꯇꯔꯥꯏꯅ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤ ꯃꯥꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯛꯄ ꯉꯝꯗꯦ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯤꯠꯀꯤ ꯄꯤꯅ ꯃꯍꯨꯠ ꯁꯤꯜꯂꯛꯏ ꯃꯥꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯒ ꯀꯣꯏꯔꯦꯡꯅꯁꯨ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛ ꯉꯥꯏꯖꯒꯦ ꯊꯃꯣꯏꯗ ꯁꯦꯡꯅꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯩ ꯆꯠꯂꯒꯦ ꯀꯔꯤꯕꯨ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯃꯥꯏꯅꯧꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯀꯣꯏꯔꯦꯡꯅ ꯑꯃꯨꯛ ꯈꯝꯂꯛꯏ ꯑꯆꯨꯝꯕ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ ꯋꯥꯔꯧꯕꯤꯅꯨ ꯀꯣꯏꯔꯦꯡꯅ ꯀꯩꯝꯇ ꯍꯥꯏꯕꯤꯔꯕ ꯑꯁꯤꯗ ꯃꯥꯏꯅꯧꯕꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯦꯂꯩꯅ ꯂꯧꯔꯛꯏ ꯑꯍꯩ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯣ ꯃꯦꯂꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯁꯤꯗ ꯃꯥꯏꯅꯧꯕꯤ ꯆꯞ ꯂꯦꯞꯄꯤ ꯍꯨꯔꯥꯟꯂꯤꯆꯠ ꯆꯠꯀꯦ ꯇꯧꯏ ꯍꯥꯏꯗꯅ ꯃꯦꯂꯩꯗꯨ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯅꯁꯥꯒꯤ ꯈꯛ ꯈꯜꯂꯒ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯁꯤꯕꯗꯤ ꯌꯥꯔꯣꯏꯅꯦ ꯑꯉꯥꯡ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯅꯀꯣꯛꯇꯣ ꯑꯩꯈꯣꯏꯁꯨꯅꯦ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅꯨꯕ ꯆꯥꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯥꯏꯅꯧꯕꯤ ꯈꯨꯝꯕ ꯉꯝꯗꯦ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯦꯂꯩꯗꯨ ꯃꯃꯤꯠ ꯈꯥꯅ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯈꯥ ꯇꯥꯅ ꯍꯤꯡꯂꯤꯕ ꯅꯄꯨꯟꯁꯤꯗꯣ ꯑꯅꯧꯕ ꯕꯣꯛ ꯑꯃ ꯄꯣꯛꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯃꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯀꯔꯤꯅꯣ ꯍꯧꯖꯤꯛꯁꯨ ꯃꯥꯏꯅꯧꯕꯤ ꯈꯨꯝꯗꯦ
ꯃꯌꯥꯏꯗꯨꯗ ꯌꯦꯡꯊꯖꯔꯒ ꯃꯄꯤ ꯁꯨꯝꯗꯨꯅ ꯂꯩꯔꯤ ꯐꯥꯖꯤꯟ ꯄꯟꯁꯤꯟꯕ ꯑꯃꯠꯇ ꯌꯥꯎꯗ ꯃꯦꯂꯩꯃꯥꯅꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯔꯛꯏ ꯁꯦꯜ ꯀꯌꯥꯅꯣ ꯍꯥꯏꯌꯨ ꯅꯪꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯅꯁꯛ ꯅꯇꯧ ꯐꯖꯕꯤ ꯅꯪꯗꯤ ꯁꯦꯜꯅ ꯃꯍꯨꯠ ꯁꯤꯟꯕ ꯇꯥꯕꯅꯤꯅꯦ ꯍꯥ ꯏꯅꯨꯡꯆꯥ